Miang Tabi Single Taranoxari, House of Power Game, River Pausinda. Police na conversation thara lokat padagi illegal migrants in Manipur Sangla Pakistan Nyam Tharakli. Diarrhea laina control tongnabagi thakai amachuma sathakadaba thauram ngasi Janamski conference hall da Health Minister Aljan Kumar na hotokre. Amadi kun suba maya baibi numit thauram pangthokre lupaya punsalaba matamda Manipur kanbang ngamgani haiba wafam pangthoknakre. Hauji pau sing sadong bizari. Manipur da ain gi wangmada mari lenaba che sang sing yauduna sanglak patarabadi sanglak liba adugi lambi paring delai riba police officer gi mathakta action logani haina Chief Minister N Biren lauthokibadagi haujik tongan ba national highway yauna lambi gi mafam kaya da police na akan ba section tharang lokhatkibadagi ain gi wangmada mari lenaba che sang sing yauduna Manipur da sanglak ba mi gi masing hantharakle Adumay namak haujik mau more juribam amadi vehangi mafam singda border lands duna amadi atopa state tegi che sang yauduna ain gi wangmada miyoi sing sanglak pa thingnaba police na akan ba section tharang lokhatpadi leptri makatana thabagasi adumak chathaki gani hairi Amaramda Imphal City manung dasu police na drive chathaduna ain gi wangmada mitop sanglak pa thingnaba thabak pai khatpa leptri City Police na ngasi thangal kaithel gi ngariyon pham lambi amadi pongna kaithel gi nupa kaithel sangpham gi lambi da mioi chanirom amamam ta oina verification chathakre mi phami pundi yaukhide Amaram da ngasi yupung taramatyo ga minitara mangarom taba matamda tha nipan khakta ngairiba angang amaga loinana Rohingya ani Manipur da sangnuna bhonara badagi mau police na mau getegi fare makoi singadudi Muhammad Abdullah Sehikun Mari apokpa Abdul Wasar atopa amana Bibi Aisha Chahi Kulumdoi amadi thani pan khakta ngairiba angang MD Abdul Ahad ni makoi ahum Myanmar gi lakhine amadi muwang de dagini hairi makoi ahum Bangladesh tagi Kolkata fauraga Manipur da sangnaba lakhibani hairi Diarrhea laina control tongnabagi thakai amasuma sathagadaba thauram ngasi Janamski conference hall da Health Minister Aljan Kumar na hokdokre ngasi ge thauram aduda Health Services ke Director Dr. K Rajo Janamski Director TS Vimo State Mission ge Director Nowaitem Bandana na Singba miyoi kya na sarugya ke State Health Society amadi National Health Mission Manipur na punna sinra pangthokiba thauram aduda Health Minister Aljan Kumar na haikibada India da sahi mangagi makada laiba angang sibagi maram asi diarrhea na anisuba maram ama oiri diarrhea na nabagi sangasi Manipur na khwaidagi wanga laire English ngani taramari da nakibagi chang yengnarubada ona tainaba mongda ORS amadi jing sijinabagi changdi state asina khwaidagi nemnamki masi laibak thibani haiki diarrhea na angang amata shen daba haibasi sarakargi lairiba stakeholders sing punna chatminaba changi Laina asi ngakthoknabagi maruibadi khotsa sengna hamba lunana laiba ORS zinc niom chumna pithakpa amadi ORS amadi zinc phangdaba matamda kari tawba yabagi habidusu khanganki Gabri target se kelno habu target ko anang fanchi women child anang fanchi nang mani khathagale ko tungala kada mo future generation ko no ta Aduna ngasi dayan na rin lang sa samara ito na medical attention what would you nang lagi ito ko ta lagi ni kun angang gadi shona kayo tubi mang na hitung kile matini magi arrange na kare ko medical facilities ko what would you maram badana kasi nito mo lagi ya tubi kun na na lagi ito ko ta lagi ni madda ko ni lagi do ko to ko kanchi aduna government gi magi prime target kare ko angang kan Ngasi ki thoram aduga mari na hospital da diarrhea na naduna lariba angang singda minister na ORS pithaki Janamski mahairui singnasu matau karamna khutsa hamgani amadi ORS karamna semgani haiba demonstrate tawduna utki kun suba maira paibi nimit thoram pangthokre lupkaya punsalaba matamda Manipur kanba ngamgani haiba wafam phongdoknakre Maira Paibi Observation Committee na sinduna ngasi Kurai Salanthong Tharo Devi Lampakta pangthokpa thoram aduda Poirei Leibarol Maira Paibi apunba Manipur gi President Longjam Memjogbi Professor KSS Bimola
Mairapaibi Welfare Association Kanglaipak ke Vice President ke Rensongak Koireng amadi Mairapaibi Ima Ibel Kana Saruk Yaki Mairapaibi gi ihauda saruk yarambi laikhijabi Ima singi mafamda haikat tamki Poirei Lemerol Mairapaibi gi President Longjam Memzowina Manipurda Mairapaibi gi ihau lakhibagi wari miyam da ningsingki Mahangna makha taraduna aikoi masal gi marakta thoning daba thogdok kaya thorok liba asi Manipurda leriba civil society organization amadi tongan balup kaya punsil laba matamda kohan baga loinana Manipur ngak senba amadi Manipur kanba ngamgani haiki Maitei nupi khara rajniti auction duna nupi gi magun manghana na bahona riba asi tawdana bawafam phongdoki asi laikai da koi vote ki na ba da nupi mera pai bi singje moi them tawa hoeba bole ka da ba candidate sina mera pai bi singje da paisa pi thoga pot lan bagi imai ben kaya amadi makokta kompak pu da kobi pu da alu pu da manga pai gai tawraga pot lan ba chale ba to kari dagi paisa pi ba aduna koi mera pai bina jiki mati kathok pagal roina puchen chenba ma changi MKIL Nasinana People's Movement Against Afspa Haibahiramda Kananainaba Thoram Ama ngasi Manipur Press Clubda Pangthokre Thoramadada LMS Law College ki Professor M Pramod All Manipur Social Reformation and Development Samas ki Toksom Rani MKIL ki President PI Sakhi yauna tongan ba lukaya gi lusingbi singna sarukyaki MKIL ki President Fanjobam Sakina Aspa Manipurda thamkiba numit adudagi miyamda ek asina masigi saithing biduna lakle athuba matamda ek asi Manipurdagi lokthokpa pami Tripura gi Chief Minister na ek asi Tripura dagi lokthokpa ngamlaga Manipur gi Chief Minister na karigi ngamloi doribano haiki makta khoi gi sidaida Manipurdai lokthokpa yadribano aduga Tripura gi Chief Minister na aspa lokthokpa ngammeba aduga aikoi gi Chief Minister na kari maram gi lokthokpa ngamdribano aduna athuba matamda aikoi si yam ware hingbada ware aspajina loina ba khoi wa halabanina athuba matamda khoi Manipurda thambiriba aspaje lokthokpiu disturb area lauriba se handokpiu haibasini ma hoina ngasi tawjarisi Uripo Khwai Nambul Mapal Dalaiba Universal Friendship Organization UFO ge Academy da Solar Grid Roof Power Plant ama Deputy Chief Minister Vijay Kumar Sangha kre 5 kilowatt ki power plant oiba plant asigi sangap gi thoramda Manireda gi director L Manglem Sajal Academy Uripo ki President Y Rameswar Meitaina Sarugyaki Manireda gi director L Manglem na Housing Manipurda maigi phibam yamna fare hairabasu arembada mai sizinaduna manghan batawroidabani ngasi sangariba solar grid roof power plant asidagi ahenba income la handuna academy asigi zakhatharangi thabak paikhatpada asaw mateng oigani haiki Deputy Chief Minister Vijay Kumar na Uripo Kendra da lariba club community hall singda asigumba plant tawna bahonagani ngasi mahangna Uripo panchayat maning laikai maning lai khurem bilaikai gi leirak mai thanana ba electric wire leidana ba cell gi mateng supi bagalena LED bulb kya su academy da khushina ke all plant 5 kilowatt ki se sunne ke si saza gi lego institution se swagi se si khatta la ta swagi area sing da su ate gi su bai thamin biba si gi padani report ke ndegi lego apam khima lego community hall club sing even private house lege di paduna sin no ya ge di aiba bayam si sinaga rooftop ki solar panel sing rooftop ta thamuga report ki lego hum kodmoksi galenba machine ko gi padani Amarunda Uripok Ahan Temlekai Community Hall dasu 5 kilowatt ki solar grid roof power plant amasu sangaki sangab ki thoronga mairena Deputy Chief Minister Vijay Kumar na plan asina 9 watt ki bulb marfudi irailai chalaiba ngamgani plan asidagi ahenba maidagi phanglakpa income na laikai club ki sakwa thorangi thaba paikhatpada asobu mateng amadi oiragani haiki Ujwala scheme ni makhada kanaba phanghalaba miyamga Bharat ki Prime Minister Narendra Modi ga hakthengna wari sanabagi thoram miyamda yenghanbagi thoram ama ngase Iboda Wangbrand Community Hall akampata pangthokre MSRVD Gas Indian Services sinduna pangthokiba thoram maduda Usekon Nongsup ki Jila Parishad Seram Niken Khongwan Gram Panchayat ki Pradhan M Nushirai Devi MSRVD Gas Indian ki proprietor G Robindra Sharma MS Basikhong Indian Service Gramin Vistra ki proprietor
Waikhom Santa amadi tongan ba Gram Panchayat ki Pradhan kya na sarya ke Prime Minister na miyam ga hakthengna Ujwala scheme gi kanaba phangnaba sengda live streaming gi kuthang da wari sana ba dugi matang da MSRVD Gas Indian gi proprietor ji Ravindra Saramana phangdorapada ngasi Bharat Sinba thongna Ujwala scheme na Bharat ki nupi singda piriba kanaba singadu Prime Minister na hakthengna khangdokna ba honaba gi sarok ama oina ngasi gi thoram masisu pangthokpani haiki tamdu mathang piraga magi customer singsina feedback oiba nungaiba amasung nungaitaba akhoi mayam sisinariba singsida gas gi kanaba gas da thongpada nungairakpa haibna chingma mayamda haksengnana live telecast oina onjabani Amarumda MS Basikhong Indian Gramit District na susinduna Thongzu Kendra gi manung dalaiba tongan ba Gram Panchayat singdagi khangatlaba mioi kunmanga da lemna gas connection pibu ki thorom amasu pangthoki thorom aduga mailenena Usekon Nongsup ki Jila Parishad member Seram Nikena flagship program ama oina Prime Minister na hogdoklamba Ujwala scheme na parki nupi singda sauna kana piba ngamle masimak thabak oina onthokna ba Thongzu Kendra gi manung dalaiba lairaba gi pankhai gi makha dalaiba amadi socio economic caste census ki makha dalaiba Miyoi sing khangatuna ahanbagi oina kudong jaba sing asi piba hobani makatana su kudong jaba sing pikigani haiki akogi gas cooking gas cha wat pase sima fill up tawna na baina pibani tawdabu loina makti piba yadamnina ahanbagi oina akogi sek data ina socio economic caste census 2011 sigi manungda cover tawba akogi beneficiaries singse sima adagi AAY card paiba aduguma family ma ani ji hana pick up tawraga Piba Horopani. And the Hujuji and Tuxeri Basina, Supnagi, beneficiary Kunga Manga Hantani. Maibia Gas Distributor Agency Moirangi Makada, Tanga Kendagi Manundaleba Imung Sahum Contrada, Lemna, Gas Connection Pibaki Thoramama, Kayan Pavidaleba, Tanga Kendagi MLA, Tongmam Robindrogi Yum the Pangtokre. Thoramada, Maibia Gas Distributor Agency Moirangi, Official Kasu Saryaki. MLA T. Robindrana, Prime Minister Narendra Modi gi pandamdi ekhoi kudingmang na thabak kudingmak mai paknaba honaminaba asini ngasi phangokdaba imung singisu gas connection tahonnaba honaminasi Kendra sigi manungdalaiba government high school da handaki class 10 gi parikya da first division na mai paklaba mairoi singda maki maikedagi laptop amamam piragani haiki Seeing my function and Kanda Vagana, I did hardly to money for any period of music for system and finance system. Finally, over another people I have a laptop and computer, beginning high to the most kind of whatever money in the past over. First is that. Never is the Lord second the past over. I look at the beginning high go, I will call it. I see very money in the Canada high school. Imphal Municipal Corporation gi Uripo Ward number 6 ki oina thangja nimit khudingi khana minasi nimit haina mingthonduna Ward Development Committee amadi Ward number 6 ki miyanga unabagi nimit ama thamlagani haina Ward Development Committee Ward number 6 ki chairperson Taurang Bam Indrajit Maitaina phongdorakli Uripok ahan thamlekai dalaiba committee asigi office ta pangthokiba pawgi mifam amada Ward number 6 ki manung dalaiba miyam gi yenglaga ningthokaba nimitagi irai fawba ayupung taradagi nungthil pung ahum phawba office hangani miyamna birth certificate death certificate na singba daraka laiba chesang Ward Development Committee ki office ta laktuna loboyabagi khudong jaba leragani thangja nimit khudingda pangthokadoriba khanaminasi nimit asida miyamna lakpiduna miyamna khanaminaba yaba wafam buthokduna khanagani loinana all age pension Aadhaar card ration card na singbagi wa tananaba yabagi khudong jaba sulaigani amarumda Ward number 6 ki manungda laiba dukan fambiriba miyoi singna IMC gi shop license pairaga dukan fambiu loinana rickshaw puller singsu IMC gi license pairaga mathau pangthok piu haiki ado atop wardagi maging thaba ward amagi semje wakalonda hairiba khadamini sinumi ward was Japan Municipal Corporation se lakaduni ba thangja dumi sidagi lokcharagani adokkurba matamasida koi atop department singa hairiba khadamina banumi aduga prajamagi voice tajaraga koi thangju bunigi program macha pangtok yabagi condition koi thamjari
Imphal Municipal Employees Union gi mifam pangthokuna English ngani taranipan taramapan gi oina thopuna ba and nimbus pu president TI Sobita Devi bo General Secretary oina khankre advisor ani yaungna punna thopuna ba myoi tara tare su khankre amaromda aribam Sivada Sarama amadi Gurumayum Dayananda Sarama bo All Manipur Angling Association gi president amadi General Secretary oina khankre Haji Paugi Marthan Atenba Bregam Talozari Chil campus is located at Kangatongbi. Chil Ministry, among other projects, is running a school from nursery to higher secondary level. The latest addition to its program is opening of Bachelor of Arts Degree College. Facilities available are hostel for both boys and girls, well-stocked library, scholarship for deserving ST students, and grants for children of Christian workers. Enroll now. Admission is open. Imphal Valley Academy Co-Education Khari Imphal West District. Admission open for class 11 Science and Arts including Home Science for the academic session 2018-19. Features boys hostels, girls hostel, lab for physics, chemistry, biology and computer. Separate boys toilet, separate girls toilets. Transport Imphal Valley Academy, canteen, playground and separate classroom. Admission open for 11 Science and Humanities, Brilliant School, Malom to Lihal Makha. Forms available from 26 May at New Campus, Malom and Old Campus, Uripo. Sunday open. A school committed to nourish and mold students in the right shape. Dedicated management and faculty. Congratulations to our students, Lucky Son Ningthozam, the second position holder in Science stream in the Higher Secondary Examination 2018. Quick zone gidi tatatis college di. Mamal suma pang puding jam mane yo suma ngaro pista salaw na. Ado suma tagta superlink footing gi offer me among piris di. Tas electric rang no sin bagum na yo tisin bayar. Dudi sana gi mohut yang na sin bayar. Jolip 100% natural syrup amasung capsule. Yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule. Diabetes singidamakta Jolip capsule chabiu. Benasha Coaching Center, the best and the only trusted coaching center in Imphal. Benasha Coaching Center gi oja singna aina exam gi sem saba matamda yamna mating pangbikhi aduga PCC dagi aina phangakhiba study material regular mock test suggestion na chingba sing yamna chanakhi. ISSLCE thagadaba singna topper oina bagi damak matamga junaraba coaching center asibu miyamna thajaba thambiu. I'm Selena Kaisam and I am a commission. With grace and support, I have been able to secure first position in science stream in the council exam 2018. Aina kometa changang kiwase asagi school atay siga ketnaba nagi 11 and 12 standard ki students sing tungan ba floor da thamak strict atmosphere thamak ba personality development ki extracurricular activities kaya ma participate tahon ba faculty of teachers ki quality kenarak ba adu sing na zo ai kometa changang kibene such an institution asigumba gi achiever amo erak ba say it is a huge sense of pride for me. Be a commission today, excel tomorrow. India gi ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact you. Break matung da tarap ng moksari makataba pauda. Lamdeng Kunau Daraiba Woven Technical and Skill Development Private Limited ki makada Assistant Electrician da training loiraba mioi kulumdoi ngasi Bangalore gidamak Imphal thadokre. Chairman N Navachandra na phongdorakpada tha ahung gi training loiraba matungda mioi kuntra humdoi Bangalore gi Crown Electro Mechanical Private Limited ta Bharat Sarkar gi PMKVY gi project ki makada sponsor tawduna thabak tawrugadabani hairi lamda masda thabak phangriba nharol singbo skill development training piduna masana masabu thabak pija handuna atyanba matam gi manungda sakhot palambirom da makhoibu lamjingbani haiki Karigana mapana thaga to jaiba matamda India ge mafam dadi makoi gi pe na chingbashi akoi India dadi yamarang kaina pi bachi khara wai aduga sab manaba matamda sab manaba moina wak tawjaba matamda after makoi na khara amu practice hairaba matamda di Dubai na jaga Singapore na jaga Japan da tawta di not less than akoi gi fooding lodging free oiba matungda for near about 40,000 gi matakta phangba hawani
Tha asigi tang kuntra fawba Myanmar gi takmu dalaiba New Style Cafe da pangthokadaba Friendship Art Camp da saruk yagadaba Manipur gi nupi artist mari yawba mioi tarama panasaba khutpu ama ngasi MSRTC complex dagi amjogi president in charge ke Saros Kumar lamthakre senior artist maibam maningongna Manipur dagi saliba artist tarama panasina mapamaduda Myanmar gi artist nipan galonena lai yakba amadi mitam sabagi matangda workshop pangthoklugani haiki artist lariba koigi artist singsi sisigi koina link ama phangnanaba som koina ahanba step ama oina mari thanganjabani doga koigi Manipur dagi artist taraga mapan graphic artist laiba painting gi lariba sculpture laiba pulap ayama loi sure ngasigi kemasi tang kungenipan ngasi dagi inauguration torga tang kuntra wa goi pangthok sagadabni Khundrakpam Jilla Parishad member Thangjam Angobi amadi Harauro Tangkham Gram Panchayat ki Pradhan L Kulachandra gi miyang makhada Harauro amadi Tangkham gi sarukta cheliba Kongma Tural gi kilometer tara rom sangma mafam asi tengthokpaga lonana Torban Singh thongatpagi thabak hokre Tangkham dagi NG Brajamohan Kawalami Lomi amana phongdrakpada sahi tara rom Tural gi saruk asi Phumjenduna leibadagi Konupat Lamfel Sawal singma mafam kayada isau thoktuna low panba ngamdana lakiba du handa paikhaliba Tural khongnung tengba amadi Torban thonjinbagi thabak asina isau gi awaba kohan mangnagani haiki Kungang sida khoi ke laiba Jilla Parishad ki amazung Pradhan gi laiba si aikhoi saruk chama gi manungda 90% de aikhoi lomi prajanga haktani masigi yengbiduna makhoi anina aikhoi gi turel asi khongnung asi tengdana amadi akoi bada laiba pali kilometer manga taru asi sangna aikhoi huji kokhatana JCB mayam ama tawdana makhoi ni gi site gi praja mayam bu afabal lambi romda lowsing lokna wedamukta amasung mayam gi kanana bagi namukta hona base akhoi lomi praja na ngai leitana akhoi harauge thagachai Kumbi Kendra ki manung zanba Kairen Fabi amadi Thangalawaida makhalam taginisa sizinaba amadi yonba yaroi haiduna ngarang Kairen Fabi amadi Thangalawai gi akoibada Maira gi khongchat ama chatkre Maira paibi luk kya nasru yakiba Maira khongchat adu Kairen Fabi dagi horaga Thangalawai yoroba matungda amu halaklaga Moirang Kunau block lamkhai fawa saluraba matungda Kairen Fabi kaithelda lamthung pham oiki khongchat aduda nisa saba amadi yonba yaroi haiba kholau kya su lauki saru yakibi Maira paibi amana phongdorakpada lamdam asigi hogolakliba naharol kayabu mayai kaba nisagi ipaktagi thinghongnaba lakholakliba khongthang gi saruk ama oina Maira gi khongchar asi chatpani haiki mapa pa thamira khojuri saje saba yabra ina khalakanda hujik saba si horokpada angang ji mapunchida ji kallachi na yu yonba kwa yonba adagi kano guli yonba mase aikoina mase punamakse ngasi haiba numisidagi koi thingasi ena masida akoi asi khongjang changchan baneba Manipur Sarkar na Adet College Tarupu Mapung Phaba Government College Amamam Oinaba Laukiba Warepu Thamal Mari College Oinam Mayai Lambi College Jumnam Huidrom Amadi Standard College Kongbagi Governing Body Singna Taramna Okpagalona Thagatpa Phongdoragle Manipur Sarkar na Cabinet Meeting da Puthokiba College Singi Employee List Adu College Amadi College Singi Marilainaba Authority ke ayaba amata Lorokiba Leite Marilainaba Authority Singdagi Anova List Lauduna State Cabinet na reconsider tobiyu haina college ahum asina dabi tauri haujira selakpada mariba pau amahna pizari Police na conversation thoran lokatpadagi illegal migrants sing Manipur da changlak Pakistan nemtharakli Diarrhea laina control tongnabagi thakai amasuma sathagadaba thauram ngasi Janems ki conference hall da Health Minister Al Jantukumar na hodokre amadi kun suba Maira paibi numit thauram pangthokre luk kaya punsilaba matamda Manipur kanmang ngamgani haiba wafam hongdongnakre hauji pawdi na di SB na bizari ba Manipuri paw matang salojare yeng kabiri ba punamo po mukana manjari